आकाशवाणी इम्फाल आर.के. गोरानी न पाउ पाजरी अहानबदा मरु ओइबा पाउ तमेंगलों डिस्ट्रिक्ट हेडक्वार्टर्स तंगसी अमूल फलकोन फेस्टिवल पांथोकनबा सेम साबा लोइरे केंद्र न हाइरी लवु सिंगो अमसु हॉर्टिकल्चर असि अवांगनु पोटलमदमगी यांगलेन सरुनी प्रधानमंत्री नरेंद्र मोदी बाली द पांथोकदबा 33 सुबा G20 मिफम यारुनबा ngasi निमित हुमनी खोंगजता इंडोनेशिया द चटकदौरी अमसुंग निफुमाथोई सुबा इंडिया इंटरनेशनल ट्रेड फेयर ngasi न्यू दिल्ली की प्रगति मैदान द हौरगनी तमेंगलों डिस्ट्रिक्ट हेडक्वार्टर्स तंगसी अमूल फलकोन फेस्टिवल पांथोकनबा सेम साबा लोइरे कोविड लाइचना मरम ओइदुना मतम खरा लेपलुरबा तुंगदा राज्य की फॉरेस्ट डिपार्टमेंट सिंदुना ngasi फेस्टिवल असि अमुहना पांथोकपा हौबनी फेस्टिवल असि पांथोकपगी मरु ओइबा पांदमदी अथापा मिरमदगी पाइरकपा अमूल फाल्कन हाइरबा उसेक असि मरमदा मियामदा खंगहनबा उसेक असिना मियोइबदे पीरिबा कानाबसिंग भाब ताहनबा मसुंग उसेक असिबु ngakpi senbibani अखोगी पाउमीना हाई अमूल फाल्कन उसेक असि मणिपुर अमसुंग नागालैंड याउना अवांगनुपुके राज्य खरादा अक्टोबर थादगी पाइरकलगा मतम खरा पलमलबा तुंगदा किलोमीटर 19 लापना खा अफ्रीका तमना पाइखिगदबनी उसेक असि मपुंग ओइना मणिपुरगी तमेंगलोंग नोने अमसुंग सेनापति जिलादा सही खुदिंगी निंगथमथागी मतमदा यौरकपनी हौजी जिला सिंग असदा अमूल फाल्कन निंथिना उबा फंगले ngasi malimgi diabetes laina ringa thokpa numit world diabetes day lesing ani koni thoi amasung malimgi ahal oriba sing numit lesing ani koni thoi pangthokle district health society Imphal is ke national program for prevention and control of cancer diabetes cardiovascular disease and stroke na sinduna Imphal is ke khurai sajor lekai tensit rota numit asi pangthokle numit asi ki thimdi mathang sina education to protect tomorrow amasung resilience of elder persons in a changing world haibishini tharombasi ahobo ina CMO Imphal East gi khurai sajo lekai phawba wakaton pangthoki madugi tungda college of nursing manipur mahairoi singna malemgi diabetes numit ki strip play utki yoga ne singbus utkani leiba ki mafam puna matanga si angangi numit pangthokli bharat ki ahanma pradhanmantri Jawaharlal Nehru ki mapong numit po sahi khudingi angangi numit haina palan tauri पंडित नेहरू ना जाति में सेमगत पदा अंगांग सिंग मरु ओइबा सिना पलमी नुमित असि पांगथोपगी मपुंग ओइबा पांदमदी अंगांग सिंग हक महि मसिंग तंबा अमसुंग याइफा थोरांगी मतंगदा मियामबु भाब ताब हंगत हनब होनबनी रिम्स इम्फाल के डेंटल कॉलेज के डिपार्टमेंट ऑफ पेडियाट्रिक्स अमसुंग प्रिवेंटिव डेंटिस्ट्री ने सिंद्रंगासी डिपार्टमेंट अस्ता नेशनल पेडोडोंटिस्ट डे पांगथोकली थरोंगी अखनबा सक्तम अम ओइना चयोल अमसुंग सथगदबा dental health program amasung angang singi layek pamadi slogan competition pangthokhi Manipur University of Culture and Sindra Nimini Sathagadaba Cultural Cum Literary Meet isingani kuni thoi Imphal gi Palace compound de leiba central ki auditorium danga si haukre Kenak Agriculture amasung Farmers Welfare Mantralay Secretary Manoj Ahuja na hairi lawu singo amasung horticulture asin awang no potlamdamgi yanglen saruni Magna hai Kendra Sarkar na thabak sing asibo value sen gi wakhalong loine na yengsili thangja nimita Nagaland gi meji foma dang leiba Central Institute of Horticulture da pangthokpa mantralay asi makhada awang potlam dam da lakhot liba thabak thorang sing amuhana yengsin be lakpada akashbani gi akhana unaba amada mahang wafam asi phongdok khibani गुजरात विधानसभा मिखल अहानबा तांका के मिरेप से पिशिन बंगा सिनुथिल हौरगनी आकाशवाणी की पाउमी ने हाई सीट चामग मरफुनि थोई लेबा गुजरात विधानसभा की अहानबा तांका के मिखल की दमक सीट मरफुमापन की मिरेप से पिशिन बगी थबक थास की मंगादा हौखिबनी तांका असि ओइना मिरेप से पिशिन मि अरोइबा निमित ngasiनी हाइंग स्क्रूटिनी पांगथोकनी नवंबर 13 फावबदा मिरेप से लौथोकपा यागनी अहानबा तांका की ओइना दिसंबर अमदा बोट थादनगनी ngarang phawda puna mirep se sahung kun mari pisilakre
ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯃꯤꯔꯦꯞ 313 ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯔꯦꯞ 9 ꯌꯥꯎꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯍ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯤꯠ ꯁꯥꯍꯅ ꯉꯔꯥꯡ ꯒꯥꯟꯙꯤꯅꯒꯔꯗ ꯗꯣꯜꯒꯤ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒ ꯃꯤꯈꯜꯒꯤ ꯂꯥꯂꯣꯡ ꯈꯟꯅꯈ꯭ꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯕꯥꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ 13ꯁꯨꯕ G20 ꯃꯤꯐꯝ ꯌꯥꯎꯔꯨꯅꯕ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯆꯠꯀꯗꯧꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯗ G20ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯔꯤꯀꯚꯔ ꯇꯨꯒꯦꯗꯔ, ꯔꯤꯀꯚꯔ ꯁ꯭ꯇ꯭ꯔꯣꯡꯒꯔ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯒꯤ ꯃꯈꯥꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯀꯨꯞꯅ ꯈꯟꯅꯒꯅꯤ꯫ G20 ꯁꯃꯤꯠꯀꯤ ꯑꯦꯖꯦꯟꯗꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯋꯥꯔꯀꯤꯡ ꯁꯦꯁꯟ 3 ꯂꯩꯒꯅꯤ꯫ ꯁꯦꯁꯟꯁꯤꯡ ꯑꯗꯨꯗꯤ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯏꯅꯔꯖꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯍꯛꯁꯦꯜ ꯑꯃꯁꯨꯡ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯅꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯐꯣꯔꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯅꯌ ꯃꯣꯍꯟ ꯀ꯭ꯋꯥꯇ꯭ꯔꯥꯅ ꯍꯥꯏ ꯕꯥꯂꯤ ꯃꯤꯐꯝ ꯑꯗꯨꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ G20 ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯀꯨꯞꯅ ꯈꯟꯅꯒꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯔꯤꯕ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯑꯃꯁꯨꯡ ꯏꯅꯔꯖꯤ, ꯏꯟꯚꯥꯏꯔꯟꯃꯦꯟꯠ, ꯍꯛꯁꯦꯜ, ꯂꯧꯎ-ꯁꯤꯡꯎ ꯑꯃꯁꯨꯡ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯒꯅꯤ꯫ ꯃꯤꯐꯝ ꯑꯗꯨ ꯌꯥꯎꯕ ꯆꯠꯄꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ G20 ꯂꯨꯆꯤꯡꯕꯁꯤꯡꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯈꯟꯅꯒꯅꯤ ꯑꯃꯁꯨꯡ ꯚꯥꯔꯠꯅ G20ꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯅꯤ꯫ ꯕꯥꯂꯤꯗ ꯂꯩꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯗꯁꯨ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯒꯅꯤ꯫ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯁ꯭ꯔꯤ ꯃꯣꯗꯤꯗ G20ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯐꯝ ꯁꯤꯟꯅꯒꯅꯤ꯫ ꯚꯥꯔꯠꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ 1ꯗꯒꯤ G20ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯒꯅꯤ꯫ 91ꯁꯨꯕ ꯏꯟꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯦꯗ ꯐꯦꯌꯔ IITF ꯉꯁꯤꯗꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯒꯇꯤ ꯃꯩꯗꯥꯟꯗ ꯍꯧꯔꯒꯅꯤ꯫ ꯅꯕꯦꯝꯕꯔ 23 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯃꯦꯂꯥ ꯑꯁꯤ ꯀꯦꯟꯗ꯭ꯔꯒꯤ ꯀꯃꯔꯁ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯟꯇ꯭ꯔꯤ ꯄꯤꯌꯨꯁ ꯒꯣꯌꯜꯅ ꯍꯧꯗꯣꯛꯀꯅꯤ꯫ ꯃꯦꯂꯥ ꯑꯁꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯊꯤꯝꯗꯤ ꯚꯣꯀꯦꯜ ꯐꯣꯔ ꯂꯣꯀꯦꯜ, ꯂꯣꯀꯦꯜ ꯇꯨ ꯒ꯭ꯂꯣꯕꯦꯜ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯖꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀ ꯐꯥꯡꯖꯤꯟꯅꯕꯅ ꯅꯨꯃꯤꯠ 14ꯅꯤꯒꯤ ꯆꯥꯎꯔꯕ ꯊꯧꯔꯝ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯏ꯫ ꯃꯦꯂꯥ ꯑꯁꯤꯗ ꯔꯥꯖ꯭ꯌ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯨꯟꯅ 28ꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯦꯂꯥ ꯑꯁꯤꯗ ꯕꯤꯍꯥꯔ, ꯓꯥꯔꯈꯟꯗ ꯑꯃꯁꯨꯡ ꯃꯍꯥꯔꯥꯁꯇ꯭ꯔꯅ ꯄꯥꯔꯠꯅꯔ ꯁ꯭ꯇꯦꯠ ꯑꯣꯏꯔꯤ ꯑꯗꯨꯒ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯀꯦꯔꯂꯥꯅ ꯐꯣꯀꯁ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯥꯂꯌꯁꯤꯡ, ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ, ꯀꯣꯃꯣꯗꯤꯇꯤ ꯕꯣꯔꯗꯁꯤꯡ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯌꯨꯅꯤꯠ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯊꯕꯛꯁꯤꯡ ꯎꯠꯀꯗꯧꯔꯤ꯫ ꯑꯀꯥꯁꯕꯥꯅꯤꯒꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯑꯐꯒꯥꯅꯤꯁꯇꯥꯟ, ꯕꯪꯒ꯭ꯂꯥꯗꯦꯁ, ꯕꯍꯔꯦꯟ, ꯕꯦꯂꯥꯔꯨꯁ, ꯏꯔꯥꯟ, ꯅꯦꯄꯥꯜ, ꯊꯥꯏꯂꯦꯟꯗ, ꯇꯔꯀꯤ, UAE ꯑꯃꯁꯨꯡ UK ꯌꯥꯎꯅ ꯃꯄꯥꯟ ꯂꯩꯕꯥꯛ 12ꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯚꯥꯔꯠ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯑꯦꯛꯖꯤꯕꯤꯇꯔ 2,500 ꯔꯣꯝꯅ ꯃꯦꯂꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯑꯃꯁꯨꯡ ꯊꯕꯛꯁꯤꯡ ꯎꯠꯀꯅꯤ꯫ ꯃꯦꯂꯥ ꯑꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯊꯕꯛꯀꯤꯗꯃꯛ ꯈꯥꯛꯇꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯅꯕꯦꯝꯕꯔ 18ꯗꯒꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯀꯥꯁꯕꯥꯅꯤꯒꯤ ꯊꯣꯡꯅ ꯁꯟꯗꯣꯛꯀꯗꯕ ꯃꯍꯥꯛꯀꯤ ꯃꯟ ꯀꯤ ꯕꯥꯠ ꯊꯧꯔꯝꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯐꯣꯡꯗꯣꯔꯛꯅꯕ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯁꯤ ꯅꯕꯦꯝꯕꯔ 23ꯒꯤ ꯑꯌꯨꯛ ꯄꯨꯡ 11ꯗ ꯁꯟꯗꯣꯛꯀꯅꯤ꯫ ꯃꯁꯤꯅ ꯊꯥꯒꯤ ꯑꯣꯏꯕ ꯔꯦꯗꯤꯑꯣ ꯊꯧꯔꯝ ꯑꯁꯤ 35ꯁꯨꯕ ꯏꯄꯤꯁꯣꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯈꯪꯍꯟꯕꯤꯔꯛꯅꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯅ ꯅꯃꯣ ꯑꯦꯞ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯒꯣꯚ ꯑꯣꯄꯟ ꯐꯣꯔꯝꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯐꯣꯡꯗꯣꯔꯛꯄ ꯌꯥꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯇꯣꯜ ꯐ꯭ꯔꯤ ꯅꯝꯕꯔ 1800117800ꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯃꯈꯣꯏꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯍꯤꯟꯗꯤ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁꯇ ꯔꯦꯀꯣꯔꯗ ꯇꯧꯕ ꯌꯥꯒꯅꯤ꯫ ꯐꯣꯟ ꯂꯥꯏꯟꯁꯤꯡ ꯑꯁꯤ ꯅꯕꯦꯝꯕꯔ 25 ꯐꯥꯎꯕ ꯍꯥꯡꯒꯅꯤ꯫ ꯃꯤꯌꯥꯝꯅ 1922ꯗ ꯃꯤꯁ ꯀꯣꯜ ꯄꯤꯔꯛꯂꯒ SMS ꯂꯤꯡꯛ ꯇꯧꯗꯨꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯈꯪꯍꯟꯕꯁꯨ ꯌꯥꯒꯅꯤ꯫ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞ 2022 ꯊꯥ ꯑꯁꯤ 10ꯗꯒꯤ ꯀꯇꯔꯗ ꯍꯧꯔꯒꯅꯤ꯫ ꯋꯥꯔꯜꯗ ꯀꯞ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯍꯔ 5ꯗ ꯁꯥꯟꯅꯒꯅꯤ꯫ ꯗꯤꯁꯦꯝꯕꯔ 19 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞ ꯑꯁꯤ ꯑꯔꯕ ꯂꯩꯕꯥꯛ ꯑꯃꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯉꯁꯤ ꯑꯃꯨꯔ ꯐꯥꯜꯀꯣꯟ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯀꯦꯟꯗ꯭ꯔꯅ ꯍꯥꯏꯔꯤ ꯂꯧꯎ-ꯁꯤꯡꯎ ꯑꯃꯁꯨꯡ ꯍꯣꯔꯇꯤꯀꯜꯆꯔ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯕꯥꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ 13ꯁꯨꯕ G20 ꯃꯤꯐꯝ ꯌꯥꯎꯔꯨꯅꯕ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯆꯠꯀꯗꯧꯔꯤ ꯑꯃꯁꯨꯡ 91ꯁꯨꯕ ꯏꯟꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯦꯗ ꯐꯦꯌꯔ ꯉꯁꯤꯗꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯒꯇꯤ ꯃꯩꯗꯥꯟꯗ ꯍꯧꯔꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫